Hauji matam gi Prithibina gi super power country USA amadi Russia makoi se loina bijini Russia na Ukraine war da bijini America atop country si war da chathari sing ase masigi thang bode bijini aduna machaira ase the super power country mo ere China masi super power ni chingadra bani amasi hen bagi pumong de chakra bani makoi ase na so China sina manung da hoji ano development ano production tor da Prithibina si surprise to ba adugi thabak tani hoji am kana chathari se maram de makoi Prithibina thungna makoi business story aduga makoi bu thatingai kana su leiti sen thum gi awat leiti engineering ki awat leiti manpower awat leiti aduna maram ore ka makoi se hojik mong sabagi puthopagi production gi innovation gi matamni kharani mamang da China na aduga mapot am puthoki maudi 6th generation 3 engine ki fighter jet masi puthoki Mr. Prithibina mi pur ma surprise weki toukhre dana China na haituna adugi matungda makoi tuminna leibra madugi kharni matungda makoi na pot amasu puthokre angak technology na thalaba adugumba pot ambakak madu kaino flying ship mysterious flying ship adugi yorba technology do karamaina jahaz amapu atiada thakla mai paikhatlaga madagi kuchukulai season ramga thadok lamaga amaka jahaz se isingda tawkiba natraga lupkiba adugi thabuk tawbe aba adugumba madugi jahaz ado China na puthokre amasung madugi jahaz adugi miming ekrano plan kawi ekrano plane masi China na puthoke bise asina amuk hen 6th generation fighter jet puthokpodagi hen surprise oikre aduga China na masigi technology ase Russia dagi lobuni sini matawamda Russia se Soviet Union oina punna leringai tayam powerful oirami amasung matamamda masigi type ki technology puthokadana jahaz masabagi adu tawki adu bokoi se somehow failure oikiba Soviet Union ji kai kibadagi madugi mysterious oirba angakpagi technology se hojik China na masi puraklaga masigi chodagi sabani amasung success oikre hairi so China gi masigi success se flying ship success oikibase masina Prithibina gi super power oiba country mayam gi tum bachabi hankit marwaina US ki navy sing yam chawba concern ni kaino tawkre hasina US navy na kari gino khankri se maram di US navy se am powerful ne makhoida nuclear submarine kaya dang laikri powerful oiraba amati submarine amamda nuclear energy produce to bachatpa nuclear weapon pumngamba dugumba paidan laikri ne US ta China na masigi development si toro posi kai no Russia bu ki budagi na te Russia de makoi ga marup ni Russia da treat leite adu US matamam da kari oir khani khangpote US se makoi gi chawba yek namo oirak pagi phibam da lai hojik su yam luna porate so China na khangi ma di US navy gi khuta du gumba submarine sing leikri nuclear power oir ba du ga makoi gi sonar system ase karai de kari le se samudra gi loknung manung du pau thi dok pa ba detect to ba adu khutcha khulai sonar harise advanced technology ki masi US ki navy ki kutalai aduga ngasai gi sonar harise masida sound wave ama thokalini madugi sound wave do samudra ki manung da lapna wave on chakiba aduga karigumba atopa enemy gi atopa country gi jahaz na taga submarine da madugi pot on theng luraga handuna amaka adugi wave to lakani ngasai US ki navy gi submarine asida audai khangani karamba mafam da kayam distance da kanagi kari lei hebse loin khangam misini aduna US navy gi makuta hingdona chatpase atopa country gi devising submarine oigera jahaz oigera aircraft carrier oigera samudra da lakpase karai de kari lai se loin khangwami sonar si mating na aduna hojik China na masi khuchu khulai se puthokpani maram di manung da gi sound wave tharak mana samudra gi mapan da kari oire se khangponate aduna makoi na hojik ki plane ase sabani success oigre sininga krese masi miam su khanghan de sini masi gi technology amati sakhiba asi success oibegi photo amadi leak oirakpadagi masi wari sing ki thorak pani sini aduga masi China na future su khangal loisini masi mathakta laikraga tinga si sonar na ama na phangam dre dora adugi masi puthok pani sini aduna karigumba matamda tawdarak matamda high riba plane flying ship asina thabak suramaga chen ki biaba aduga masi flight or ga chat ki bisui ising da chat pusui aduga mathak ta surface ta tawduna chat pusui masi da torpedo yauri aduga mak ase sat attack toram laga makoi gi range ta ki sat down pai don chakim ngam yam speed ni sini masi China gi khutta laira pani aduga hojik ekrano plane ase samudra da gi su yam na kanna wang na pai de sini around 3 meter mukta
mathakta kakhalaka paba aduna ngasai gi US ki aircraft carrier dagi radar lairi pot lairi mokoi detector aduna su detect tawda waba detect pudi tawgini ne adu ahan ba ka detect tawbi adaba aduga masi gravity gi type ta chen ba pot ni hairi masi sathina mysterious technology ni haikri se ising dagi just 3-4 meter khakta wanga ga paikhatlaga ma chakane ba so masi ki technology se China na Russia dagi lobni haire Soviet Union se ni amna powerful oringai matam sida makoi ne spaceship space shuttle asisu makoi puthoki aduga Jack Martin haisina F-35 ariba masi fighter jet asisu puthoki masi tarina missiles technology amati mai kai kaya da Soviet Russia se matang ki technology se makoi puthokto ni am kana hotra mi maramdi makoi se powerful army Prithibina ki country mayam makoi under dani aduga centrum so awat palaitan makoi se pairami masi ki matam sida makhal mathel gi experiment ase Russia na tawkhirami pot saba innovation da matam no da space ta smoothly kaina tawki adu America na Europe ko nati space ta su ngasi su makoi lakchati adu Soviet Union na puling ay matam da toramba technology experiment mayam aduga haujika matam udan heli sini so unfortunately Soviet Union is kaikre adu matam da makoi bukal aba project kaya di close oikhre Laibak macam da toukhre dana adu laibak amada project am laikre amada laikre pumchai chai kre mathongom naidre aduna makoi ki paisa suwa thakre aduna project mayam close oikiba adu hairi ba oji ki flying ship ki project aiso mapung phauda bani sini aduna China na masigi se ngasi ngarang ki 1996 adu ai daki horak pani adu success oikre sini adu haujik phauda makoi ki military sourcing da hairi ba khuchu khulai ase utri especially ekrano plane ase uthokte sini just leak oirak padi khangnaru bani masi laiti laire aduga matam amada Russia na masi ekrano plane ase sabase masi makoi widely success oikhidri habitani tana madu ki copy to China na sabani matam amada Russia na masi ekrano plane ase sijinari se 8 engine ni sini adubu China na masi da sijinari only 4 engine ni prototype plane aduga masi ki engine ase ki plane ase ki speed kya no function karino masi khang batai adu masi full detail China na nom phauda disclose torok loisini adu masi almost speed lay adu ga masi chumna gi normal jahaz ko masa kani yek na masi khangloi adu gi mathakta sa na ma ki mage pot sing se haidorak laga adu ga kaplam maga torpedo ki tor maga masi hekta sat kini sini adu na China na masi development to bagi maramdi matamamata makoi ge ni country ga tawnar ke bi ai adu ga country pura makta magi jahaz thangpam port ama adu ga atop enemy na lak laga thangpam ama masida makoi samudra manung da su mine type ma masi phummi sini adubu madugi mafam to yamna secretly lui makoi masagi jahaz na taga sapni adum da sangraga su madu kolai to ikidana ba haiduna aduga atop enemy na war matam da sangraga ti madu pokhai ki ba habse madu soidra bani so adum na yam kanna to matam jori technology wangla bani pura maksi US su khangi bi Russia su khangi bi China su khangi bani mataw sumna kari karam to rati enemy si defeat to bi haiduna adubu hojik makoi di specially oina amakak laibse no plan masi city hairipa land mine samudra manungda phumnun thamido madu sing aduna kolai to bangamloi aduna masi hojika China manungda tapna masi mayamama sakhiram lagani haibse expect to nei China se laiti ko ekrano plane harise for engine gini hairi paibang amba aduga torpedo kap ngamba enemy sing bu thongbat lamaga aduga sat na paidra sing manung to mangkiba aduga type ni sini China is doing good